Imphal East ki Lamlai Kendragi manung chaliba Takhel Lambi gi fibam matam kuina sembidabana komjau da faigan yauna ising tunglaga lairakpadagi miyamdi Penadaba Haibado Oire. Lambi gi fibam RPI athwa legi Manipur State ki Vice President Sapamcha Kangleipal na yengsin khibaga loinana vote mayada amaga hunabagi mahut miyamda awaba piriba lambi sing semjinnaba hotnaminasi haina fongdokre. Fatraba lambi gi fibam ngasi Kangleipal na yengsilaba matungda mahakna paumi singda fongdorakhibada Imphal East ki Lamlai Kendragi manung chana lairiba Takhel sanjembam gi fauduna chatliba lambi asi fibam asoki matik fataba maramna miyamna chathok chasin tawbada kudong chadaba kaya mayoknare. Lambi asibu mari leinaba singna miyamna thengnariba awaba kaya asigi yengbiduna athuba matamda semjinbiyu. Lambi asida chathok chasin yadabadagi mahairoi yauna tongan sinfamda leibasingda chauna awaba nangle amadi akoibada tariba khunjasing matam kuina awaba khangduna lakli. Ana ayek thorakpa matamda kilometer 5-6 khak sangba lambi asi thaunaba hotnabada khudong thiningai oirakpagi fibamda oire. Mahakna yengsinba lakliba asi lambi sembidre haina wakatpa nate. Lambi asi sembidre haina hunba lakpasu nate. Tawigumbasung Meeyamna ngasi chathok chasinda awaba nangliba asi amuktang kokhanbiyu haina khutlonaduna angam athawsingda haijaba laksabani. Lambi asigi matangda wahang kaya lay adubu hotnariba kaya asi khul laikagi fanabani khallaga tuminna laybani. Pumnamak asi oidunasu Meeyamna mayoknariba awaba asidi yariba makai atuba matamda koknaba mari leinaba kudingmakna sinbiyu. Election mayada miyam nungsiba sarakpagi thawong amaga hunnaba kaya asi lepsi haina fongdokhi. Sigi khoigi Takhel lambi si fibam yam phattabadagi mahiroi sing yauna tongan ba sinfamda khoigi thawak tawriba sing haitare khudam moina pung yeibagi sinfamda thawak tawriba digi isai saga leijaba mayam singsi feijom selaga chatpa khotpadadi yamna tei chadaba phofum ama oirakpa adugi maramduna oirakanda miyamsi tongan ba social media singda kaida pendabigi kholaw mayam larakpadudaida mafamsi kamaina leiribano haibagi fibamdu ai yengjanjaba lakpani. Lambi si akhoigi Takhel lambi si matekta yadaba nataba mapum moina masangjima pulap matam sangna sembiraktabagi yadabagi pot amadi yam chauna uba phange aduna aina mafamsidaida lakchari si lambi sembidena natraga adu tawdrena hunnaba lakpa nate mayamgi awabasi angam mathawjingna nungsibidana kohanbiyu athuba matamda lambi je sembiyu haibadu mayamda appeal tawjaningbagi lakpani. Aduga Lamlai Kendragi vote lepiriba mayamjingjisu sigumba mayamjingje khara yengjanminasi vote mayada tholaga amada pagun hunabagi fibamdo nataba haujik waringai sidaida sigi Takhel lambi sina sohandana waringai marak sidaida karino angamba mayam tawrakanda fanaba honasi akhoi masen hunaraga karim kanaba nate waringai sidaida akhoi mayam tanaminaraga semga sagatpaduna hena faido ai mayamda appeal tawba laksabani aduna mari leinaba mayamjing sidaida aigi maikaidigi appeal tawjaningi si leibiriba mayamna amuktang sigi kangujingjin Takhel sanjenbam leiriba miyamjingjina waribase ubirakanda amutang mapung phana lambi je sembiu haiba appeal jai mari leinabasingda thamjari.